ꯀꯦꯟꯗꯜ ꯊꯥꯜꯂꯒ ꯏꯕꯦ ꯂꯥꯛꯀꯗ ꯌꯦꯡꯉꯦ ꯁꯨꯡꯂꯥꯛꯍꯦ ꯂꯥꯛꯇꯦ ꯀꯔꯤꯕꯨ ꯇꯧꯔꯒ ꯂꯩꯕꯅꯣ ꯈꯪꯗꯦ ꯏꯕꯦ ꯂꯥꯛꯄꯗꯅ ꯑꯩꯁꯦ ꯂꯥꯏꯔꯤꯛꯁꯦ ꯍꯩꯍꯧꯅꯕ ꯑꯝꯇ ꯇꯧꯕꯅꯦꯕ ꯇꯨꯏꯁꯟꯗꯁꯨ ꯑꯣꯖꯥꯅ ꯐꯨꯕꯒꯁꯦ ꯑꯩꯅ ꯂꯣꯏꯗ꯭ꯔꯣꯕꯅꯦꯕ ꯅꯠꯇ꯭ꯔꯒ ꯉꯔꯥꯡ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯏꯃꯣꯏꯅꯨꯅꯤ ꯍꯥꯏꯕꯗ ꯏꯃꯣꯏꯅꯨ ꯕꯦꯟ ꯕꯥꯏ ꯆꯣꯏꯗꯅ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯆꯠꯂꯝꯃꯣꯏꯗ ꯉꯁꯤꯁꯦ ꯋꯥꯛꯆꯤꯡꯒꯤ 32 ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗ ꯏꯃꯣꯏꯅꯨꯁꯤꯁꯨ ꯑꯍꯟ ꯑꯣꯏꯔꯛꯄꯒꯤ ꯋꯥꯈꯜꯗ ꯕꯦꯟ ꯆꯠꯇꯅ ꯉꯔꯥꯡ ꯆꯠꯂꯝꯕꯗꯤ ꯉꯔꯥꯡ ꯏꯃꯣꯏꯅꯨ ꯇꯧꯕ ꯃꯤꯉꯩꯗꯤ ꯃꯍꯩ ꯐꯪꯒꯅꯤ ꯉꯁꯤ ꯂꯥꯛꯀꯅꯤꯗ꯭ꯔꯥ ꯍꯥꯏꯅꯕꯨ ꯀꯥꯎꯕ ꯅꯠꯇꯦꯕ ꯉꯁꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤꯗ ꯑꯩ ꯑꯝꯇ ꯊꯣꯛꯑ ꯌꯦꯡꯈꯤꯒꯦ ꯏꯕꯦꯟꯁꯦ ꯑꯝꯇ ꯈꯜꯂꯤꯁꯤꯗꯤ ꯑꯩꯒꯤ ꯒꯦꯁ ꯂꯧꯔꯒ ꯂꯩꯕ ꯑꯣꯏꯔꯦ 이벤트 꼭 시작해야 하이마 이벤트 무슨데 이벤트 그리고 이벤트 공부하고 싶나 있어 이벤트 비시디 hꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯀꯜꯂꯤ ꯀꯨꯀꯤꯒꯤ ꯂꯥꯟ ꯇꯧꯔꯤ ꯅꯕꯦꯟꯁꯨ ꯀꯤꯖꯩ ꯅꯨꯄꯤꯅꯤ Oh my god 이벤트 그리고 이벤트 한 통에 그리고 나하고 라고도 야 뭐이벤트 그리고 한닥시디 그리고 그냥 봐 텔레비전 이벤트 나벤수 학상 전화가 에어빅소 드리벤 아니면 아주 뭐라면 형님 이몽 정원 그 신라고 나는 미도리 보고도 마통디 짜람모이다 아이도 라이스 갈 빠닌다 봐 매달 아주 푹강한 거다 로해봐 아도 이벤은 라이 간신데 아이 라이도 그래 해비야 뭐봐 예 비대비야 되고 거리를 삐져봐야 떨리고 고된디 라이 빠는 그대가 난가 빨리喂，别，喂，别，那个小屁人，哎，我的，你家人，喂，别，臭屁！